Krishna mayam kamay tawrige ngasi amok anaba video am puzarake matam kuirabagi matungda koi thon2gi phi yora aduga thon2 masa makti laite asi thangdara konogi phi la yingnase handakna kari order tawbiriba order right o asidi direct lerakpani order natte nang video lorora ama chien mere kina sida ama leire khanga asangba bishal le leirakpane dukake masiga amani anini leireise haide angang do nong chuba khangde khoi arum kai ka masa nuai ta khangde dum masa do ingakpa matam da ne setpi na ba aina leirakpani dum asi khudang asang wadi phangaktre thiba aina khatang size ama ka hena lause haira mai mamo sina sungya ya de chawmallani haisiga da sina flipkart te lakpane मैम सिगी ड्रेस से पामदी 5 biro se thank you मैम सिगी ड्रेस से पामिरदी DM तो बिरा ओ आई लिंक को डायरेक्ट शेयर करके आतरा आई वीडियो दो संदागी चाथक में एक लोय बगा की से मन हिदना unboxing tawbane wow fazani hai sidi fazadori hai hapni akhoi gi thanuda sinumra pachen aina si handa kise polo t-shirt oina tawbiri ni ma se polo lichedri aina doge gi red color se su litri ma aduna fi amna fai cotton blend ni as sidi yang ngai dori he sidi lipi ba khotpi ba da lang ngai dori red color se ma lichadri aina leibadi sigi khangau se si se pamman ni na order to bani si khangau se blue color da su leirami red natabada aduga aina sigi red color gi khangau gi design se amna pamba si ka se cut ka tawragana nungsibra nungsi man seladi kamai tawni pachen khangau ni chap cha ni ma na tra katak chaw tak to ni doi su khara kuina set pa yan mai phi ji de chaw le na leira ma on de hekta charamba si sun cha kha ni khange rom ja hi doi ni ma on doi masi ga hek chana bus set ina khongup su order to bi gi magi magi khongup na sida leire mayam ai se khar khanau na bi khar tawre ba khar ni se aduna voice over ka se edit ti tawna loiraba do voice over pi ba se ngamdana leibani khanau se haide wangang ga mu howi wangang da na tumin le mu phai do thabak tawbani na angang singa launa bani na ai tumin le ge di yabra do aduna hidak anoba muk sille ba khanau na ba se phattadana adu musa yin tare अखोई आंगांजे सैंडल दोमदी याम हिनादे अब मासे हिना फाते अब सैंडल हेक तोंगे लौथोगनी अदुमु फु सैंडल दि लेदब यादबनी ना को आइना जिके आंगांबा ओइना सेट तोबिरे माय हंदकसे यामना नुंसी अदुगा मखोन थोकपिदुदि नते मादे जिक चटपदो हैत्रिबनी ना आइना मखोन थोकपिदो ऑर्डर तोबिद्रे अदुने फजब्रे येंगो कना कना आंगांग सिंगी लेनिंगे हाइतारे ngasigi video se yamna special aibu special video idoine mayam loiba phautang yengbiro surprise oiba good news ama pi doini ko aduna loiba phautang laiminarasi video da yumda ngasi sanda se mi lakna moi wearing khara tawri adugi nghaktang aina video phammi ba ko da aina video lo bani
Handak aigi friend ama angang unayaba aduso yenghalake angang khunung shimni masakti yenghalaroi ko ado magi phi khara leiba chatlubani hospital loino no bachatoine onanina lam lapanina haye mayumda hanraga aisa khulong jaroi tabaduna hospital center da leini aisa maga se puna thurasi aina khunung shi yengoba nupi machani ma phangise sida leire nistraki Mama, Clau, what are you like? Papa, Hare Krishna, mayam. Sidi surprise and then good news ama puraga la madudi aise GT clear oireba handa aidi thajadana oibaneba aise kai haini I'm speechless preparation se handaki preparation se yam haidi thoroughly uikideba ai ki preparation sida haidi noma tawraga mangani tawdaba nini tawdaba dumaina consistency se yawgidaba aduna yam thajadana sigi exam se yawrakpanyaba duda mayam ju khangani ko exam ama clear torokpai se kyam haidi harau I haise dum results ki matangda ke haini result se thokani haise isu khangdaba do koi do chana phone torokpa I result thobani akhoi sumaino exam khag yaure na then thobani result leina yamna nokningba story ni aba I handaki result thokpase mamangi aina upper primary ka thagi basidi dum haidi kai haigani sum thina hanna sum leiaba kai mi thorok tuino kamai tawduino kari process ta lowduino moigi se haina dumaina research tawraga leiaba handaki sidi without any research ai dum school lei chuti halaga lamida leini matam se hoi do sasen phone tawrakpada hairakpada ina maonda phone tawre amtang gai haini result choi aina sumaina haire aigi se amtang check tawbi waina da mana check tawse aina kyam phaino da admit su leitaba aden password to admit la haidi jengbagi password su leitaba da newly generate taw khotna yenge akhudan joy dumai tawna yengaga madu loiraga kai haini haidi ma se hanagi TET result sing dudi hadi yengbaga sum aina total mark ta kya phangba subject wise kya phangina do fazana I dana ba handaki sina dumaini I daba then ma se moko ngor ai khangre ni nang jawira jawdri rai ma su haidi hathu harang yengbani na ko aina haire ma se to tharo yenge aina dai di thara kanda di venue I leirame ati ke mi yengde ko ai se kamai kari no makha da venue de 3 ai ni ram se de ai jawre ni aina ana yamna haidi thajaru da bai tare handaki result se after that I say yumda sangaga haidi kalaka se nikpa horeba harau boy kari boy kaina handaki exam gi result thopase yamna haidi kai haigani yamna feel hai tare ko feeling ama yauba hai tare ko aina kyam wan honagi haibado like se yamna aina haidi पाखिदे तुम आई इसागी टेट की स्ट्रेटेजी है तारे नेचर है तारे टेट की एग्जाम से दी सुम खंगबा हाना थाख्रबनिना देन आई दी होजिक सुम करे हाइनी एजुकेशन डिपार्टमेंट का समनना लेबनिना लारिक कई का तुम आई दी सुम खंगबनिना को तुम CDP सिदा aina main focus to CDP se khara paame interest su oiba masigi subject se aina yamna ado ai CDP ta yam henna pi khyaba matam se exam sida low khiba kai hai mindset na sitani da aina CDP ta interest oibani na CDP sita aina yamna haidi question do yamna naina khiba then atai theory di psychologist mayam ki kai hai gani mogi theory mayam do adu tangde ai nunghang da tumam dai da khara yingyaba atai ngai di ai question tama dum analyze to wa ai di chapter ama oina puthok kari no haina de pa ki de ba dum analyze tama to question mayam do
then theory kharadi ai dum jenga chakhi nunghang tumamdaida atei dindadi aise larik ka paaba phangdeda ayukta sum hogolaga dum thabak jungi thabak inghang kai ka loisalaga doi school mu chen manina go yumda mi leitabadina aduna nunghang so school lei jo halaga among jungi dum thabak inghang loisala sanda tare sanda ge among nunghang gi dum tawbada haidi sum larik se aigi larik paaba haibu chak nunghang gi dinner after dinner hai tare dinner matung dani ko aina larik pa doise adong hak tumamdai gi tumdri bhawi nga 1 hour muk tumdana phamungda leibado adu matang do ne baina video puthoka ine yingdoise ha adugi preparation gi matang da so ine school lagi chutti lobo khotpa sei laukhide aba exam gi no mangdum tadi ai se khara kana like pa aba do mai dada na laga ngasi tangdi mali nang se exam thaga da mi aina do adugi hafta du sum ai se confuse hoina le aba se exam thasira tharoisira de mai dada na haire ai kai do duino apply to solurabani dum chalo sunday suni bansu lay haina du khan bade dum isu chatle then noalaga sunday numit exam thaba numit se chatwa se da ina mon da ngai khoni english subject su yaw rong da ni ni aina da aina english subject da ai plus point oi ki ba hai tare go plus point ha ba aina english se school da so se english ta e ba aduna english ki grammar and all ko asidi ai dum clear root to basic root hai tare go root to clear oi banina aise just dudasu gari da phambadasu dum exam ha kai haigani question tani ko aina target tora chatki wase kaino rule ngai dudi aina khangbanina synonym antonym gi hai tara dei synonym antonym se yengde ba ko synonym antonym se paraga so unpredictable oi banina aina yamna kok thadaru deba maduda ado aina handaki GT da qualify oi rei sidi english ka CDP ga ani se strong oi ba ki aina ngamakpani lan base ado mayam exam ama crack tauge haina khan taragadi ahan bada akoi ki isagi weak point and then karamba subject na gi strong oi aduma khanga aduma yare and then second dana akoi gi ek thaduribe exam sigi nature se khangwa yamna luyaba aina banking gi thagera natraga akoi gi civil gi thagera hadi any exam gi nature ama strategy mu khangwa ta moi question setup kamai tawi kari mong na moi se torakke haido do question yengaga question do hadi kai haini aspirant mayam then oi kiba thabak toba kambu na su mayam haidra ne ko hadi question previous question yamna nei no ai do yamna luyaba hadi exam du gi nature do khangba ngamba haise akoi previous question dagi khangba ngamya ba mas matang sida ai sum loisinjarage mathangi video dadi aigi kai haigani verification gi walk khiba mayam gi wari to summary oina lirakpa video and then the clip macha macha aina video low khiba di lei mare khara adu singa dum hapcharakke aina wa khiba haibu wa ba hai tare hoi wa nungai hai tare wa su wa ba nung su nungai ba harau su harau ba do wa ba aina gob employee oi banina ne masigi haidi fresh oi ba kangbu gi khara wa de ba khara haibu chungwai wa de do khodi employee oi banina khara wa ba verification gi matang sida adugi video clip macha leram ta de ai mathangi video da hapcharakke and then kana gumamna tet ki matang da haidi inquiry tawning ba kai ka oi taraga di sum aigonda hangbirakpa yagani comment tawraga isoidane help tawgani mayam da ngasigi video sidi aina school lai hek lakpaga chema video ni aba sakse gara phajari ngai daina ado aidi aise handak se tarani di hele aba aise khanau se yam na ba aduna su voice over se pi ba khot pa ngang ba khot pa se haidi hek wangang ba helura khanau oi thangba se tan narak pa tin jot pa ba he na ba aduna voice over se pi bangam da ba gi maram na video se late oi banya ba then wa se di ngang ba se di le pa ya da ba school la thabak taw tar ga di wangang da di kamai ya ga ni khanau jina chatli ni tana khoi di aduna ngasi di wa ba ya de do hidak change tawra ga handak noma nini se khatang nungai re aina ngasi di voice over se pira bani then ngasi di voice over plus ai video se semjare macha ma ai gi memory gi oina si gi video se
ꯀꯩ ꯍꯥꯏꯅꯤ ꯁꯦꯝꯖꯕꯅꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯦꯒꯦꯇꯤꯕꯤꯇꯤ ꯀꯩꯝꯇ ꯈꯟꯕꯤꯕ ꯌꯥꯔꯣꯏꯀꯣ ꯅꯦꯒꯦꯇꯤꯕꯤꯇꯤ ꯀꯩꯝꯇ ꯈꯟꯕꯤꯕ ꯑꯩꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯣ ꯑꯩꯅ ꯁꯨꯝ ꯀꯩ ꯁꯤꯌꯔ ꯇꯧꯖꯕꯅꯦꯕ ꯑꯗꯨꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯃꯨꯛ ꯎꯅꯔꯁꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯕꯥꯏ ꯕꯥꯏ